Arambai News Guwahati da Maitilongi pau tawriba singbu ihan hanbu mangtada chingangbam Susitrani na khurumjari. Hosing asigi samlappa mariba pausing lobirase. Lakhipur Mathematics Society, Lakhipur Kasarna Sindhuna, Lagriba December Kunithoida, India gi Saknaraba mathematician Srinivas Ramanujagi, Chamaga Kuntramanga Suba, Mapokumo Numita, National Mathematics Day gi Thoram Singirvon High School da Pangthokadori. Thoram Parengi Manung Channa, Haukiba Metric Parikyada, Mark Wangna Panglakiba, Kangatlaba Mahiroi Karada, Tagat Cherol Amadi, Kudol Pot Piduna, Pungling Wakal, Thogot Pikadori Haina, General Secretary S. Robindro Singh Thadorokpa, Cherol Amana, Kangalakli. Iram the Miamgi Apunba Khorzailup, Ima Khol, Awang, Potsangbam Nasinduna, Ngarang Nomaizing Namit, Manipur Press Club, Hall number 1, the Lubasigi, Petron, Jingangbam Sangai Jaubina Iba, Halakige, Natambaksida, Haina Koba, Sairing Larik Ama, Honobi Matungina Pongkre. Academy Awardee Amadi Writers Forum Imfalgi President Kaisam Priyo Kumarna Athoiba Mithung. Sahitya Academy Awardee Kavi Birendrajit Naurimna Akhanaba Mithung Amadi Ima Kholgi Founder President Dr. Rajkumar Gunachandra Thoram Mapu Oiduna Pangthokiba Larik Phongbagi Thoramasida Manipur University gi Associate Professor Dr. Wahingbam Kumari Chanuna Larik Asigi Maramda Marik Chumna Nainakhi. Handak Phongliba Larik asina IBS gi oina ahum suba larik ni aduga Ima Kholgi oina de chama supna mapan suba larik ni Haina Lubasigi Thoburen Wahengbam Romena Kangalakli. Lagliba December Ama Amadi Manga the Pangthogadoriba Gujarat Assembly Mikhalgi Duty Torunabagi Damak Imphal Dagi Chatkiba IRB gi Tongan Tonganba Battalion Kharagi Personnel Singi Marakta Amana Masana Paiba Service Rifle na Kapadagi Personnel Ani Shibugaloina Anina Sokle. Laikidraba personnel ani adudi thoiba amadi jiten kawi amana wangjing dagini aduga amana thobal thiam dagini hairi soklaba personnel ani aduna surjit amadi lalu kawi hairi adumakpu makhadana official oiba paudi hauzik phauba phangdri Manipur Sangai Festival Gamari Lena Lakliba November Kunmapan Amadi Kuntra State Lengak na half holiday lau thokre masi state asigi miyam na festival asibu sarup yabanga yaba phangnanabagi damag CM N Birenna lau thorakibani KSA Kanglipak Students Association Jiribam District Council gi Tarataret Suba Foundation Day Come Prize Distribution RK Sanatombi Devi Vidyalaya gi Auditorium Hall da Pangthokibaga loinana KSA na sinwa 3rd District Council Level Quiz Competition gi Prize Yenthokpagi Thoramsu Pangthoki Directorate of Settlement and Land Records Manipur na Thadorokpa Order amagi matungina Tamenglong amadi Jiribam District anigi Muktakhal amadi Faitol loinana lengang pokpi asi map Englising amaga chamapan humbudragi matungina Muktakhal amadi Faitol Revenue Village bu disputed area ni hairakpasi laibak thivani Jiribam gi DC na khanghalakpadagi mafam aduda JDO Jiribam na chatuna yengluba matamdadi lam onba loire haiduna chanakhrabagi matung haukiba November Kunmarida Faitol gi Chief Amadi Tamenglong DC gi Office ta Nakal Amatagi oiba sign toramba adubu Jiribam miyamna Amadi JDO na kanna condemn tawi hairaduna haukiba November Kuntarukta JDO Office ta pangthokiba paugi mifamda Lubasigi President Nongmaithem Sadananda Maiteina wakalakli Fanjobam Niranjan Singh Gama Asian Pacific MMA Championship English Ingani Kunithoi Pattaya Thailand da Pangthokiba KG Humpumanga Dasmik Nipangi Featherweight Gold Medalist Amadi MMA Amadi Muay Thai gi Striking da 3 times National Gold Medalist Pangkraba Jiribam gi Mapari asibo Taram Upagi Thoram Ama Leisem Club Kuningthek Jiribam na Sinduna JMC gi Auditorium Hall da Pangthokre Niranjan Roshan Irom Team Kanglasha Coach ki Makhada Sanakibani Thobal District ki manung channa Thobal Khetri Laikai de Leiba Masagi Aruba Anaba Amana Maram Oiraga Aruba Pibam de Leiba Class 9 Khaktamak Tamliba Waikhom Manimatum Bu
like-minded group LMG Manipurna lupa lising kun tengbang kre. Group asigi secretary Ojit Sorok Khaibam na luchingduna chatkiba tengbang khongchir asida Manglem Waikhom Maibam Itin Maitei Rakesh Naurem amadi Sobita Maibam na chingbasu saruk yakhe. Waikhom mani matungi apokpi Aradhana phi saraga amadi apokpa Sanatombana nomugi apang thabak suraga hingba imungni makhoi anigi amatta pokchaba machanupani mani matum group asina singjamai 360 ga khusamnaraga makha tana mani matungi mateng pangba ngamnanabagi jamak sel khomjinbagi thabak makha tana chathari amadi haukiba thangja numit fawda lupalising kuntramari khomjinba ngamkhre haina like minded group ki maikaidagi khanghalakli Tripurada India gi oina ahanba Buddhist University ama linkhatlagane lagliba November 18 University asigi urep uyung tamgadoribane Dhamma Dipa International Buddhist University haina kogudoriba University asi South Tripura District ki Sabrum Helipad ta Foundation Stone asigi maikum hangdokane thoramasida Korea na chingba lebakya dagi lakpa lamboiba singna sarup yagadore Bangladesh sa hingsagi thokdok kaya leptana thokpadagi Kuki Chin refugee sing thawai hingnanaba Mizoram da chensinnarakli makhoi ayamba Mizoram gi Purva village ta changjafam lawduna leire khunasigi school community hall Angalwadi center amadi sub center sing da makhoi changjafam lawduna leire panbayai Young Mizo Association YMA na Kuki Chin refugee sing asi da pangba yaba mateng pangani lawthorakre Assam amadi Meghalaya ngamkhaigi mukroda handakta thokhiba kapnabagi thodok adugi numit taruk ngi matung ngarang Assam gi gari Meghalaya changbada athingba thamlamba adu lokthokibaga loinana ngarang nomaijing numittagi Assam dagi gari sing Meghalaya changbada ayaba pirakre Meghalaya gi pressure group sing na thodok asigi wahaudagi Assam gi CM Himanta Biswa Sharma amadi Meghalaya gi CM Conrad Sangma loinana lebaga sigi Home Minister Amit Shah gi Asaba mitam sing mai thaki aroibada tentak pamroiba pau khara Assam gi lalholub Alpha I da sel gi mateng panglambagi damak Charaidu district ta lalonba ahum Assam police na phare Maharashtra gi Navi Mumbai da Assam bhavan ama saragani haina Maharashtra gi CM Eknath Shinde na lauthokre Hanagi Miss Universe Lara Datta Hokiba Thangsu Numit Manipur Chathariba Sanghai Festival gi saruk amoina Churachandpur gi Lamka Public Ground da Chathakiba designer Robert Naurem gi showstopper oina saruk yakhi Maharashtra da su measles case sathi rakli state lengak na laichadasi dagi ngak thoknabagi damak vaccination gi khongjang kangkhalakli India gi Englishingani kulhumdoi gi Republic Day gi thoramda Egypt ki president Abdel Fattah al-Sisi na chief guest oina saruk yaragane PT Usha na Indian Olympic Association gi president oiragane top phamasi gi damak mahakka lanthingnanaba kanagumba amatana chongthorakhidre Ministry of Youth Affairs and Sports na Tenzing Norgay National Adventure Award Englishingini kudma thoigi mana phangadaba sing lauthorakre President Murmu na manasi Rashtrapati Bhavan da thasi kutra da khusinagani hairi award asi category marida habadi land adventure water adventure air adventure amadi lifetime achievement award da pigadori bane makhoi gi manung da group captain Bhavani Singh Samyal da lifetime achievement award piduna ikai khunaba utkadori Hamilton da sanagadaba India amadi New Zealand gi ani suba ODI match nongna maramoiduna yeithokre China da anuba COVID case leptana phangba hengalakli haukiba numit marini thangna na COVID case record oina lising nipugi matakta phangkre maragasida COVID ka mari leina lenga ki thorang da pendabadagi Shanghai sahar da miyamna wakat khongjang leptana changsilakli amadi hariba wakat khongjang asi China gi atai mafam sing da su sandorakli Russia na missile attack tawbadagi Ukraine da hojik su yumthong kaya da mai phangdri haina Ukraine gi president Zelensky na hairakli
amadi Qatar chathariba FIFA World Cup English ingani kuni thoida ngarang Costa Rica na Japan bu amasinoda Morocco na Belgium bu ani sinoda maithiba pikre ngasi ge na di Arambai News Guwahati da maitilon gi pau sandok chaba matang solution jabaga loinana tabiriba singbo amukasu hanna khurumjare